Pastor ani yauna Naga micham taruki laibak tamba ngamdri konsa khulgi chairman na khongol levinaba police report tawrabasu complainant examination tawramdri chahi ani gi nupi macha ama yauna miyoi taragani thoi thadoroklabasu mafam khangdriba micham taruk asiga punna makhoi taragani pan farba matungda mamit amasung makhong punsenki chairman konsa khul tha asigi taraga humdogi ayuk pung taraga minikun mangarom tarakpada kangpokpi district ki Newkaithaman BPS na konba Kotlen amasung ko Jim Khulani ki marakta chatpa Intervillage Road IVR amagi mafam amada kuki khulai paiba khutpu amagi thabak oigani chingnaba miyoi sengna ambush tawdana thadau church leader yauna micham ahum hatkiba amasung atopa maribuna sohankiba thokdok thokkibaga ikan kanadana numit adugi numit yungma mamangda lailon wifi khuldagi naga micham taragani pan phakibagi matangda konsa khulgi chairman na police da wakatlaba matung phakiba miyoi singi manungdagi taragani thoi tha asigi taraga mangagi ayukta tekta kaidana thadoroklabasu mafam khangriba miyoi taruki matangdadi chairman na police da file tawkiba report kamari lainana mahaki complainant examination pangthoklamdrei chahi ani gi nupi macha ama amasung chahi humputara ni thoi surabi nupi amaga punna miyoi taraga nipan phakibagi matangda konsa khulgi chairman di adang liang mai kunthraga mari apokpa di tombana thangnaba numi tha asigi taraga mari gi ayukta sengmai police station da chatuna complaint report ama file tawkibani report asigi matangda ngasi numidang wairam complainant oiriba konsa khulgi chairman asiga wari sanaduna pauche sina mahangna file tawkiba complaint report adugi matungina police ki maikaidagi kari karamba thabaksing Lokhalabagi haiba yauna mafam khangdriba micham taruki matangda hanglubada chairman hai lailon wifi khuldagi micham taraga nipan phakiba thokdoki matung thangnaba numit me taraga marida segmai PS ta chatuna complaint report ama file tawkibani report file tawba matamduda segmai PS ki maikaidagi di thokdok thokliba mafam lailon wifi khuldasi kangpokpi district ki gamnom sarpermena police station ki jurisdiction ki manung chanbani haibiraki wafam asi hairaklabasu numitugi oina gamnom sarpermena police station tana chatuna complaint report file tawrubada khudongchadaba leire haijabadagi segmai PS na yaviraduna report adu lausinbikibani hairi report aduda fakiba miyoi taraga nipan gi maming matha amasung chahi na chingba pallabasu chahi ani gi numpi macha ama yauna nupi taraga ni thoi thadorokrabasu hauzik fawba mafam khangdriba naga micham nupa taruki matangdadi complaint report aduga mari lainana police ki maikaidagi complainant examination tawrabra haina hanglubada chairman na tawdri haina khumlaki thawdo adu gamnom sarpermina PS ki jurisdiction manungda thokpanina sengmai PS na 0 FIR ama lokhat pirabasu gamnom sarpermina PS ta soiduna pau piramlagani hairubada mahang hai sengmai PS na pau pibi ba mali gamnom sarpermina PS ki OC na ngarang May 18, 2026 telephone tawraktuna complainant examination gi damak lakna ba hairak lei lakpa yaraga lau yadraga na sengmai police ta chatlu haibiraki PS asigi OC na wafam asi haibiraklaba matungda ngasi May 18, 2026 Sengmai PS ki maikaidagi su aihak lakna ba haibiraklei ngasi makti meeting ama pangthokadaba leibanina aihak chatluba ngamdre hayeng oina laklagi haina sengmai PS ta phongdokre haidi pauche sina hayeng karamba matamda chatkadagi haina hangbadadi chatkadaba pungfamdi chapchana leptre hairaki matang sida panba yabadi mahakna gamnom sarpermena PS tana chatuna complaint report file tawbada chathok chasin kudongchadaba leibadagi sengmai PS ta haijaduna report ama file tawkibadu sengmai PS na numitumaktada kudongchadaba sing yenglaga lausinbikibani loinina 0 FIR number 0075/2026 under section 1403 14212 763106 BNS laukatkibani miyoi taragani pan farubagi manungda thadораkraba taragani thoigasu pauche asiga unaduna wari sanaba pami amasung mafam khangriba miyoi taruki imungi miyoi singasu wari sananingi haiduna makoigi contract number amadi leifam machingba pibiu hairubada chairman na thadораkraba miyoi sing adudi kangla tongbi aswaidusu laklaga unaba yagani adubu mafam khangriba micham taruki imungi miyoi singadi haujingmaki oinadi makoigi imungi miyoi sing pukning wakal waduna tension da leiribanina wari sanaba nungai khiro hairaki makoi taruk fakiba thokdoki matangda chairman na pauche sida makhata na hai konsa khul amasung konsaram khul anigi marakda kuki singi khul taruk lomlai konsa khulgi kunja singna infal yauna atei mafamda chathok chasin tawbada lailon wifi kuki khul asi fauduna chatna thokna tawrakpani numit aduda fakiba miyoi taraga nipan adugi manungda infal da chatkadaba khara amasung infal dagi halakpa khara yauki makoi oktoriso yauna gari kharada Hanarakibani makoina lalon wifi kuki khul yaurakpada khul adugi nupi maira paibi singna makoina tonglakpa gari sing thatuna khamlaga makoibu phakibani lailon wifi kuki khulgi ningthaugi mamingna lalboy wifi kawi khul adugi maira paibi singna chathariba thawong adu makoigi khulgi ningthaugi ayaba yaubra natraga yaudabra haibadudi chapchana khangba ngamdri
ꯈꯨꯜ ꯑꯗꯨꯒꯤ ꯀꯨꯀꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯃꯤꯆꯝ 19 ꯐꯥꯔꯕ ꯃꯇꯨꯡꯗ ꯃꯈꯨꯠ ꯑꯃꯁꯨꯡ ꯃꯃꯤꯠ ꯄꯨꯟꯁꯤꯟꯈꯤ꯫ ꯃꯈꯣꯏ 19ꯒꯤ ꯃꯅꯨꯡꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯐꯝ ꯈꯪꯗ꯭ꯔꯤꯕ ꯃꯤꯆꯝ ꯅꯨꯄꯥ 6 ꯑꯗꯨꯒꯤ ꯃꯃꯤꯠ ꯑꯃꯁꯨꯡ ꯃꯈꯨꯠ ꯍꯥꯟꯅ ꯄꯨꯟꯁꯤꯟꯈꯤꯕꯅ ꯀꯣꯟꯅ ꯃꯃꯤꯠ ꯑꯃꯁꯨꯡ ꯃꯈꯨꯠ ꯄꯨꯟꯁꯤꯟꯗꯨꯅ ꯄꯨꯔꯨꯔꯕ ꯃꯇꯨꯡꯗ ꯊꯥꯗꯣꯔꯛꯈ꯭ꯔꯕ ꯅꯨꯄꯤꯁꯤꯡꯅ ꯎꯍꯧꯋꯤ ꯍꯥꯏꯅ ꯇꯝꯂꯦ ꯍꯥꯏꯔꯤ꯫ ꯃꯈꯣꯏ 6 ꯑꯗꯨ ꯌꯣꯠꯄꯥꯛ ꯑꯃꯁꯨꯡ ꯁꯤꯡꯒꯩꯕꯥꯛꯅꯆꯤꯡꯕ ꯌꯥꯎꯕ ꯒꯥꯔꯤꯁꯤꯡꯗ ꯍꯥꯞꯀꯠꯂꯒ ꯄꯨꯈꯤꯕꯁꯨ ꯎꯍꯧꯋꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯊꯥꯗꯣꯔꯛꯈ꯭ꯔꯕ ꯅꯨꯄꯤ 12ꯒꯤꯁꯨ ꯃꯃꯤꯡ ꯑꯃꯁꯨꯡ ꯃꯈꯨꯠ ꯄꯨꯟꯁꯤꯟꯈꯤꯕꯅ ꯃꯈꯥ ꯇꯥꯅ ꯃꯤꯆꯝ 6 ꯑꯗꯨ ꯀꯗꯣꯝꯗ ꯄꯨꯈ꯭ꯔꯕꯒꯦ ꯍꯥꯏꯕꯗꯨꯗꯤ ꯈꯪꯕ ꯉꯝꯈꯤꯗꯦ꯫ ꯃꯁꯤ ꯑꯣꯏꯔꯒꯁꯨ ꯀꯨꯀꯤ ꯈꯨꯜ ꯑꯗꯨꯒꯤ ꯅꯨꯄꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯃꯈꯣꯏ 19ꯃꯛ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯈꯨꯠꯄꯨ ꯑꯃꯗ ꯈꯨꯠꯁꯤꯟꯅꯈꯤꯕꯅꯤ ꯍꯥꯏꯅ ꯆꯦꯌꯔꯃꯦꯟꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯋꯥꯐꯝ ꯑꯁꯤꯗ ꯄꯥꯎꯆꯦꯁꯤꯅ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯗꯨ ꯀꯔꯝꯕ ꯒ꯭ꯔꯨꯞꯅꯣ ꯍꯪꯂꯨꯕꯗ ꯆꯞ ꯆꯥꯅ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ, ꯑꯗꯨꯕꯨ ꯈꯪꯗꯣꯛꯅꯕ ꯍꯪꯂꯛꯀꯦ ꯍꯥꯏꯔꯛꯈꯤ꯫ ꯆꯍꯤ 2 ꯑꯃꯁꯨꯡ ꯆꯍꯤ 12 ꯁꯨꯔꯕꯤ ꯑꯃ ꯌꯥꯎꯅ ꯅꯨꯄꯤ 12 ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯑꯉꯝꯕ ꯆꯤꯡꯊꯛꯇ ꯄꯨꯈꯠꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡ ꯆꯨꯞꯄ ꯅꯥꯔꯛ ꯁꯤꯡꯂꯛꯇ ꯂꯦꯛꯍꯟꯈꯤ꯫ ꯃꯈꯣꯏꯒꯤꯗꯃꯛ ꯄꯨꯛ ꯊꯟꯗ꯭ꯔꯕꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯄꯤꯔꯛꯈꯤꯕꯒ ꯂꯣꯏꯅꯅ ꯐꯤ ꯑꯃꯃꯝꯁꯨ ꯄꯤꯔꯛꯈꯤ꯫ ꯅꯣꯡ ꯆꯨꯔꯛꯄꯗꯒꯤ ꯇ꯭ꯔꯤꯄꯥꯟ ꯑꯃꯁꯨ ꯄꯤꯔꯛꯂꯒ ꯖꯪꯒꯜꯗ ꯈꯜꯂꯒ ꯑꯍꯤꯡ ꯂꯦꯛꯍꯟꯈꯤ꯫ ꯃꯈꯣꯏ 12ꯒꯤ ꯃꯅꯨꯡꯗꯒꯤ 7 ꯏꯄꯥꯟ ꯊꯣꯛꯀꯦ ꯍꯥꯏꯔꯨꯔꯕꯁꯨ ꯄꯨꯜꯂꯤꯕ ꯃꯃꯤꯠꯁꯤꯡ ꯂꯧꯊꯣꯛꯇꯅ ꯊꯣꯛꯍꯟꯈꯤ ꯍꯥꯏꯔꯤ꯫ ꯑꯍꯤꯡ ꯆꯨꯞꯄ ꯃꯈꯣꯏꯕꯨ ꯍꯥꯠꯀꯅꯤ ꯇꯨꯞꯀꯅꯤ ꯍꯥꯏꯗꯨꯅ ꯀꯤꯍꯟ ꯈꯪꯍꯜꯂꯕ ꯃꯇꯨꯡ ꯊꯪꯅꯕ ꯅꯨꯃꯤꯠ ꯃꯦ 13ꯒꯤ ꯅꯨꯡꯊꯤꯜꯗ ꯆꯤꯡꯒꯤ ꯅꯨꯡꯂꯛꯇ ꯃꯈꯣꯏꯕꯨ ꯊꯤꯟꯗꯣꯔꯛꯂꯒ 57 ꯃꯥꯎꯟꯇꯦꯟ ꯗꯤꯚꯤꯖꯟꯒ ꯅꯛꯅꯅ ꯂꯩꯕ ꯃꯣꯜꯍꯣꯏ ꯀꯨꯀꯤ ꯈꯨꯜꯒꯤ ꯈꯨꯟꯖꯥꯁꯤꯡꯗ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯍꯤꯡ ꯄꯨꯡ 12 ꯔꯣꯝ ꯇꯥꯔꯛꯄꯗ ꯅꯨꯄꯤ 12 ꯁꯤꯟꯅꯔꯝꯈꯤꯕꯅꯤ꯫ ꯃꯈꯣꯏꯕꯨ ꯐꯥꯈꯤꯕ ꯂꯥꯏꯂꯣꯟ ꯋꯥꯏꯐꯩ ꯀꯨꯀꯤ ꯈꯨꯜꯒ ꯃꯈꯣꯏꯕꯨ ꯊꯤꯟꯗꯣꯔꯛꯇꯨꯅ ꯁꯤꯟꯅꯔꯛꯈꯤꯕ ꯃꯣꯜꯍꯣꯏ ꯀꯨꯀꯤ ꯈꯨꯜꯒꯤ ꯃꯔꯛꯇ ꯀꯤꯂꯣꯃꯤꯇꯔ 6-8 ꯂꯣꯝ ꯂꯥꯞꯅꯩ꯫ ꯃꯤꯆꯝ ꯅꯨꯄꯤ 12 ꯑꯗꯨ ꯃꯣꯜꯍꯣꯏ ꯀꯨꯀꯤ ꯈꯨꯜꯒꯤ ꯈꯨꯟꯖꯥꯁꯤꯡꯗ ꯁꯤꯟꯅꯔꯝꯂꯕ ꯃꯇꯨꯡ ꯊꯥ ꯑꯁꯤꯒꯤ 15ꯒꯤ ꯑꯌꯨꯛ ꯄꯨꯡ 5 ꯔꯣꯝ ꯇꯥꯔꯛꯄꯗ ꯒꯥꯝꯅꯣꯝ ꯁꯄꯔꯃꯩꯅꯥ ꯄꯨꯂꯤꯁꯅ ꯀꯣꯟꯁꯥ ꯈꯨꯜꯗ ꯑꯃꯨꯛ ꯁꯤꯟꯅꯔꯛꯈꯤꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯄꯥꯎꯆꯦ ꯑꯁꯤꯗ ꯀꯣꯟꯁꯥ ꯈꯨꯜꯒꯤ ꯆꯦꯌꯔꯃꯦꯟꯅ ꯐꯣꯡꯗꯣꯔꯛꯄ ꯋꯥꯐꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯐꯝ ꯈꯪꯗ꯭ꯔꯤꯕ ꯄꯥꯁꯇꯔ 2 ꯌꯥꯎꯅ ꯃꯤꯆꯝ 6 ꯑꯁꯤ ꯀꯨꯀꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯃꯈꯣꯏꯅ ꯐꯥꯈꯤꯕ ꯂꯩꯇꯦ ꯍꯥꯏꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯤ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯔꯗꯨꯅ ꯃꯐꯝ ꯈꯪꯗ꯭ꯔꯤꯕ ꯃꯤꯆꯝ 6 ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯃꯤꯑꯣꯏ 3ꯗꯤ ꯃꯁꯥ ꯃꯁꯥꯒꯤ ꯂꯣꯏꯅꯕꯤ ꯅꯨꯄꯤꯁꯤꯡꯒ ꯂꯥꯛꯃꯤꯟꯅꯈꯤꯕꯗꯒꯤ ꯐꯥꯈꯤꯕꯅꯤꯅ ꯃꯈꯣꯏꯕꯨ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯅ ꯎꯍꯧꯕ ꯊꯧꯗꯣꯛꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯂꯤꯌꯥꯡꯃꯥꯏ ꯅꯥꯒꯥꯒꯤ ꯂꯨꯞ 2ꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯃꯤꯆꯝ 6 ꯊꯥꯗꯣꯛꯍꯟꯅꯕ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯅꯥꯒꯥ ꯃꯤꯆꯝ 6 ꯁꯤꯔꯕꯁꯨ ꯍꯛꯆꯥꯡꯁꯤꯡ ꯁꯤꯟꯅꯕꯤꯌꯨ ꯍꯥꯏꯖꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯐꯤꯚꯝ ꯑꯁꯤ ꯂꯥꯛꯁꯤꯟꯗꯨꯅ ꯃꯍꯧꯁꯥꯒꯤ ꯏꯪ ꯇꯞꯄ ꯍꯟꯖꯤꯜꯍꯜꯂꯛꯅꯕ ꯍꯣꯠꯅꯕꯒꯤ ꯃꯇꯥꯡꯗ ꯉꯔꯥꯡ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯆꯔꯆ ꯂꯤꯗꯔꯁꯤꯡꯒ ꯎꯅꯈ꯭ꯔꯕ ꯃꯇꯨꯡ ꯉꯁꯤ ꯂꯤꯌꯥꯡꯃꯩ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜ ꯑꯃꯁꯨꯡ ꯂꯤꯌꯥꯡꯃꯩ ꯅꯥꯒꯥ ꯋꯨꯃꯦꯟ ꯌꯨꯅꯤꯌꯟꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯋꯥꯏ ꯈꯦꯝꯆꯥꯟꯒ ꯎꯅꯗꯨꯅ ꯊꯥ ꯑꯁꯤꯒꯤ 18ꯗ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯐꯥꯈꯤꯕꯗꯒꯤ ꯃꯐꯝ ꯈꯪꯗ꯭ꯔꯤꯕ ꯄꯥꯁꯇꯔ ꯌꯥꯎꯅ ꯃꯤꯑꯣꯏ 6ꯄꯨ ꯈꯨꯗꯛꯇ ꯊꯥꯗꯣꯛꯍꯟꯅꯕ ꯗꯤꯃꯥꯟꯗ ꯇꯧꯈ꯭ꯔꯦ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒ ꯎꯅꯕꯗ ꯂꯤꯌꯥꯡꯃꯩ ꯇ꯭ꯔꯥꯏꯕꯦꯜ ꯂꯤꯗꯔ ꯑꯃꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯐꯣꯡꯗꯣꯛꯈꯤꯕꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯛꯂꯤꯕ ꯀꯣꯟꯁꯥ ꯈꯨꯜꯒꯤ ꯃꯤꯑꯣꯏ 6 ꯑꯁꯤ ꯁꯤꯔꯕꯁꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯉꯝꯅꯕꯒꯤꯗꯃꯛ ꯃꯈꯣꯏꯒꯤ ꯍꯛꯆꯥꯡꯁꯤꯡ ꯈꯨꯠꯁꯤꯟꯅꯕꯤꯌꯨ ꯍꯥꯏꯈꯤ꯫ ꯂꯣꯏꯅꯅ ꯎꯅꯕꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯇ꯭ꯔꯥꯏꯕꯦꯜ ꯂꯨꯆꯤꯡꯕꯁꯤꯡꯅ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯄ ꯌꯥꯔꯤꯕ ꯂꯤꯌꯥꯡꯃꯩ ꯈꯨꯜꯁꯤꯡꯗ ꯁ꯭ꯇꯦꯠ ꯄꯨꯂꯤꯁ ꯐꯣꯔꯁ ꯊꯝꯕꯤꯌꯨ ꯍꯥꯏꯅꯁꯨ ꯗꯤꯃꯥꯟꯗ ꯇꯧꯈꯤ꯫ ꯃꯤꯐꯝ ꯑꯁꯤꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯤꯑꯣꯏ 6ꯀꯤ ꯈꯣꯡꯒꯨꯜ ꯂꯦꯞꯅꯕ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯁꯤꯑꯥꯔꯄꯤꯑꯦꯐ ꯁꯤꯡꯅ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯤ ꯍꯥꯏꯔꯗꯨꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯑꯔꯨꯕ ꯐꯤꯚꯝ ꯑꯁꯤꯗ ꯄꯨꯛꯅꯤꯡ ꯂꯩꯇꯥꯅ ꯂꯩꯕꯤꯌꯨ ꯍꯥꯏꯅꯁꯨ ꯑꯄꯤꯜ ꯇꯧꯔꯗꯨꯅ ꯂꯩꯉꯥꯛꯅ ꯐꯤꯚꯝ ꯑꯁꯤ ꯂꯥꯛꯁꯤꯟꯗꯨꯅ ꯏꯪ ꯇꯞꯄ ꯄꯨꯔꯛꯅꯕ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯔꯤ ꯍꯥꯏꯈꯤ꯫ ꯐꯨꯔꯨꯞ ꯄꯨꯝꯅꯃꯛꯅ ꯚꯥꯏꯑꯣꯂꯦꯟꯁꯇꯒꯤ ꯂꯥꯞꯅ ꯂꯩꯕꯤꯗꯨꯅ ꯂꯩꯉꯥꯛꯅ ꯏꯪ ꯇꯞꯄ ꯃꯍꯧꯁꯥꯒꯤ ꯐꯤꯚꯝ ꯍꯟꯖꯤꯜꯍꯜꯂꯛꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯈꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒ ꯎꯅꯈꯤꯕ ꯑꯁꯤꯗ ꯂꯤꯌꯥꯡꯃꯩ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜ, ꯂꯤꯌꯥꯡꯃꯩ ꯄꯨꯏ ꯅꯥꯒꯥ ꯔꯨꯡꯋꯥꯡꯗꯤ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯂꯤꯌꯥꯡꯃꯩ ꯅꯥꯒꯥ ꯀꯥꯇꯤꯃꯥꯏ ꯔꯨꯡꯋꯥꯡꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯅ ꯃꯥꯌꯣꯛꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯐꯣꯡꯗꯣꯛꯄꯒ ꯄꯨꯟꯅ ꯈꯨꯌꯦꯛ ꯄꯤꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃꯁꯨ ꯄꯤꯁꯤꯟꯈꯤ꯫ ꯅꯥꯒꯥ ꯃꯤꯆꯝ 6 ꯑꯎꯄ ꯎꯅꯥ ꯂꯣꯡꯊꯣꯛꯇꯨꯅ ꯊꯤꯔꯤ ꯐꯪꯗ꯭ꯔꯤ꯫ ꯄꯨꯂꯤꯁ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯅ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯊꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯃꯤꯁꯤꯡ ꯄꯔꯁꯟꯁꯤꯡꯕꯨ ꯔꯦꯁꯀ꯭ꯌꯨ ꯇꯧꯅꯕꯒꯤꯗꯃꯛ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯁꯔꯆ ꯑꯣꯄꯔꯦꯁꯟꯁꯤꯡ ꯃꯈꯥ ꯇꯥꯅ ꯆꯠꯊꯔꯤ ꯍꯥꯏꯔꯗꯨꯅ ꯃꯁꯤꯒꯤ ꯐꯣꯇꯣ ꯐꯥꯎꯕ ꯄꯤꯔꯛꯂꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯣꯝꯕꯤꯡ ꯑꯃꯁꯨꯡ ꯁꯔꯆ ꯑꯣꯄꯔꯦꯁꯟ ꯄꯥꯡꯊꯣꯛꯂꯤꯕ ꯃꯐꯝꯁꯤꯡꯅ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯥꯏꯂꯣꯟ ꯋꯥꯏꯐꯩ ꯚꯤꯂꯦꯖ, ꯁꯣꯡꯇꯨꯟ ꯚꯤꯂꯦꯖ, ꯈꯨꯟꯈꯣ ꯚꯤꯂꯦꯖ ꯑꯃꯁꯨꯡ ꯄꯤ ꯃꯣꯜꯗꯤꯡ ꯚꯤꯂꯦꯖ ꯑꯃꯁꯨꯡ ꯈꯨꯜꯁꯤꯡ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯆꯤꯡꯒꯤ ꯁꯔꯨꯛꯁꯤꯡꯗꯅꯤ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯊꯥ ꯑꯁꯤꯒꯤ 18ꯒꯤ ꯑꯌꯨꯛꯇ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯅ꯭ꯌꯨ ꯀꯩꯊꯦꯜꯃꯥꯟꯕꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯀꯣꯠꯂꯦꯟ ꯑꯃꯁꯨꯡ ꯀꯣꯠꯖꯤꯡ ꯈꯨꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯕ ꯏꯟꯇꯔ-ꯚꯤꯂꯦꯖ ꯔꯣꯗ ꯑꯃꯒꯤ ꯃꯐꯝ ꯑꯃꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯥꯡꯕꯨ ꯑꯃꯅ ꯆꯣꯠꯊꯕꯅꯤ ꯊꯥꯖꯕ ꯊꯧꯑꯣꯡꯗ ꯑꯦꯝꯕꯨꯁ ꯇꯧꯔꯛꯇꯨꯅ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯀꯥꯡꯄꯣꯛꯄꯤ ꯇꯝꯅ ꯍꯜꯂꯛꯈꯤꯕ ꯊꯥꯗꯧ ꯆꯔꯆ ꯂꯤꯗꯔ ꯌꯥꯎꯅ ꯃꯤꯑꯣꯏ 9 ꯇꯣꯡꯂꯛꯈꯤꯕ ꯒꯥꯔꯤ ꯑꯅꯤꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯔꯆ ꯂꯤꯗꯔ ꯌꯥꯎꯅ ꯃꯤꯆꯝ 3 ꯁꯤꯔꯒ ꯑꯇꯣꯞꯄ 4ꯅ ꯁꯣꯛꯄꯗꯒꯤ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯀꯠꯅꯈꯤꯕꯅꯤ꯫ ꯃꯤꯑꯣꯏ ꯑꯃꯅ ꯀꯔꯤꯃꯠꯇ ꯁꯣꯛꯍꯧꯗꯅ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯍꯧꯕꯅꯤ꯫ ꯑꯦꯝꯕꯨꯁꯀꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯈꯣꯏꯁꯥꯎꯅꯔꯕ ꯅꯥꯒꯥ ꯑꯃꯁꯨꯡ ꯀꯨꯀꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯃꯤꯆꯝ ꯀꯌꯥ ꯐꯥ ꯄꯨꯟꯗꯨꯅ ꯊꯝꯖꯤꯟꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯔꯛꯈꯤꯕꯅꯤ꯫
ꯃꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯃꯥꯡꯗ ꯂꯥꯏꯂꯣꯟ ꯋꯥꯏꯐꯩ ꯀꯨꯀꯤ ꯈꯨꯜꯗꯒꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯃꯤꯠ ꯑꯃꯁꯨꯡ ꯃꯈꯨꯠ ꯄꯨꯟꯁꯤꯜꯂꯒ ꯐꯥꯖꯤꯟꯈꯤꯕ ꯅꯨꯄꯤ 12 ꯑꯃꯁꯨꯡ ꯅꯨꯄꯥ 6 ꯄꯨꯟꯅ ꯃꯤꯆꯝ 19ꯒꯤ ꯃꯅꯨꯡꯗ ꯊꯥ ꯑꯁꯤꯒꯤ 12ꯒꯤ ꯑꯍꯤꯡꯗ ꯅꯨꯄꯤ 12ꯕꯨ ꯅꯇꯦꯛꯇ ꯀꯥꯏꯗꯅ ꯊꯥꯗꯣꯔꯛꯂꯒ ꯄꯥꯁꯇꯔ 2 ꯌꯥꯎꯅ ꯅꯥꯒꯥ ꯅꯨꯄꯥ 6 ꯄꯨꯟꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯥꯗꯣꯔꯛꯇꯕꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯅꯥꯒꯥ ꯐꯨꯔꯨꯞꯀꯤ ꯆꯔꯆ ꯕꯣꯗꯤ ꯑꯃꯁꯨꯡ ꯂꯨꯞꯁꯤꯡꯅ ꯃꯈꯣꯏꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯊꯥꯗꯣꯛꯄꯤꯔꯛꯅꯕ ꯑꯄꯤꯜ ꯇꯧꯔꯛꯂꯤꯕꯅꯤ꯫ ꯅꯥꯒꯥꯒꯤ ꯅꯨꯄꯤ ꯂꯨꯞ ꯌꯥꯎꯅ CSO ꯈꯔꯅꯁꯨ ꯗꯤꯃꯥꯟ ꯑꯁꯤ ꯇꯥꯜꯂꯗꯨꯅ ꯈꯣꯡꯖꯪ ꯀꯌꯥ ꯂꯦꯞꯇꯅ ꯆꯪꯁꯤꯜꯂꯛꯄꯒꯤ ꯃꯊꯛꯇ ꯌꯨꯅꯥꯏꯇꯦꯗ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜꯅ ꯃꯤꯆꯝ 6 ꯊꯥꯗꯣꯔꯛꯀꯗꯕꯅꯤ ꯍꯥꯏꯅ ꯇꯛꯁꯤꯜꯂꯗꯨꯅ ꯅꯥꯒꯥ ꯇꯥꯕ ꯑꯦꯔꯤꯌꯥꯁꯤꯡꯗ ꯃꯇꯝ ꯀꯛꯇꯕ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠꯀꯤ ꯈꯣꯡꯖꯪ ꯐꯥꯎꯕ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯐꯥꯎꯕꯗ ꯃꯐꯝ ꯈꯪꯗ꯭ꯔꯤꯕ ꯅꯥꯒꯥ ꯃꯤꯆꯝ 6 ꯑꯗꯨꯗꯤ ꯀꯣꯟꯁꯥ ꯈꯨꯜꯗꯒꯤ ꯔꯦꯚꯔꯦꯟ ꯗꯥꯛꯇꯔ ꯃꯅꯨ ꯊꯤꯌꯨꯃꯥꯏ 45, ꯐꯦꯟꯔꯣꯡꯋꯤ ꯊꯤꯌꯨꯃꯥꯏ 48, ꯐꯦꯟꯔꯤꯟ ꯂꯨꯡ ꯆꯥꯋꯥꯡ 36, ꯀꯥꯂꯤꯋꯥꯡꯕꯧ ꯑꯕꯣꯟꯃꯥꯏ 18, ꯗꯤꯂꯤꯞ ꯊꯤꯌꯨꯃꯥꯏ 38 ꯑꯃꯁꯨꯡ ꯄꯥꯁꯇꯔ ꯀꯦꯟꯄꯤꯕꯧ 19ꯅꯤ꯫ ꯏꯝꯐꯥꯜ ꯑꯔꯕꯥꯟ ꯀꯣꯑꯣꯄꯔꯦꯇꯤꯚ ꯕꯦꯡꯛꯀꯤ ꯃꯦꯅꯦꯖꯔꯒꯤ ꯒꯦꯠꯇ ꯒ꯭ꯔꯦꯅꯦꯗ ꯂꯩꯔꯝꯂꯦ꯫ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 8:45 ꯇꯥꯔꯛꯄꯗ ꯏꯝꯐꯥꯜ PSꯅ ꯀꯣꯜꯂꯤꯕ ꯀꯩꯁꯥꯝꯊꯣꯡ ꯂꯥꯏꯁꯣꯝ ꯂꯩꯔꯛꯇ ꯂꯩꯕ ꯏꯝꯐꯥꯜ ꯑꯔꯕꯥꯟ ꯀꯣꯑꯣꯄꯔꯦꯇꯤꯚ ꯕꯦꯡꯛꯀꯤ ꯃꯦꯅꯦꯖꯔ ꯍꯤꯗꯡꯃꯌꯨꯝ ꯃꯦꯘꯆꯟꯗ꯭ꯔ 58, ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ H. ꯗꯥꯎꯖꯤꯆꯟꯗ꯭ꯔꯒꯤ ꯌꯨꯝꯒꯤ ꯒꯦꯠꯇ ꯍꯦꯟ ꯒ꯭ꯔꯦꯅꯦꯗ ꯑꯃ ꯂꯩꯔꯝꯂꯦ ꯍꯥꯏꯔꯤ꯫ ꯕꯣꯝ ꯑꯁꯤ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯕꯗꯒꯤ ꯄꯨꯂꯤꯁꯅ ꯕꯣꯝ ꯑꯦꯛꯁꯄꯔꯠꯀ ꯂꯣꯏꯅꯅ ꯂꯥꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯍꯟꯗꯅ ꯊꯝꯂꯕ ꯃꯇꯨꯡꯗ ꯄꯣꯈꯥꯏꯍꯟꯗꯅ ꯂꯧꯈꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯕꯣꯝ ꯑꯗꯨ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛ ꯊꯝꯂꯝꯕꯅꯣ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯈꯤꯗ꯭ꯔꯤ꯫